Lakhipuronline puthokchaba January gi tang mari Jumsa Khaisa numit ki Khomjinba Pao tabirase. Ahanbada maroiba Pao. China ga tainaba Arunachal Pradesh ki ngamkhai paring da paikhatpa project kayamarom ngaksel mantri Rajnath Singh na sangakre. Barak Tampak ki mafam dasu imoino irat thoni thoram sing pangthoknakre. Lakhipur Khuman gi senior citizen amadi potharaba lanmi Kaisam Binod Bihari laikidre. All Assam Manipuri Christian Association na ahali bungo angom porom singhagi chamaga kunteret subaning sing thoram pangthokre. Desam gi kunmathoi suba mapok kumon thoram Desam Jiribam District Council gi office da pangthokre amasung Saireng Lairik ningtambagi machuda Usam Nilachandra ningsing Khorirol mana lanthokre. Haujik mapung Pao tabirase. China ga tainaba Arunachal Pradesh ki ngamkhai paring da paikhatpa project kayamarom ngarang leibaga sigi ngaksel mantri Rajnath Singh na sangakre. Loinana lanmi sing na chathok chasin da hena kudong chagadaba lan gi yauna ate khusu khulai sing puthok pusin tawbada kudong chagadaba rajya sida nauna saba siom thong ngarang sangaki. Project sing asi biarona lupa crore chatret ka kunmari changna paikhatpa China ga tainaba ngamkhai paring da paikhatpa project sing ni hairi. Jiri kasar apunba sanamahi lining loop na sinduna chahi khudingi wakchingi tarani thuni parmada pangthokpa imoino irat thoram palarbon kasar da leiba nongthomam sumanta gi sangaida imoino irat thoram pangthokre. Irat thoram asida lubasigi maroiba miyoi sing amadi atei miyoi kayasu sarujaki. Irat thoram asiga mari leinana Dr. Sagapam Merinana Jumbal londa ima imoino haiba wafong amasu pathokhi. Singbu seitharai mapuroiba leina maram chat chumda binupi isau langan bi imung manunggi wabu laikai poina paudam bi numidang wairamda tumduna leibinupi numit taraktuna numidang oiraklabada singja khairaba hujam isingbu imungda saina haidoklaba numidang mai mutna tara chak saraba chak sana noinu thumbu soklaba chak sana ngaruba puhumlaba Zak sana chingpu pairaba Zak enchang utpa matamda khabai teklaba adugumba chak enchang bu charabadi imoinu aina hanna phawa yenglamde. Malem gi apunba Maitai lining loop ki maru sanglen Joragul Sonai Kasar amadi lupasi gi masaloi sangsing Dulopsara Karimganj Dharmanagar Lanka Hozai amadi Manipur dagi su lupasi gi sinpangloi singna silangtuna Malem asida lairiba Maitai singi yaifananaba kumon khudingi oina leptana chatharakpa imoino irat thoram handaksu mapung phana pangthokre. Lakhipur Khuman gi senior citizen amadi potharaba lanmi Kaisam Binod Bihari January gi tang ani ningthaukaban numit ki numidang pung 8 makhai tarakpa matamda masagi payum Lakhipur Khuman da laikidre masagi chahi 35 sukre laikidaba matamda mahaki loinabi Kaisamong bi chaubihal macanipa ani amadi machanupi ama lehori matam amagi Khuman ahal marup ki president amadi Lakhipur ahal marup ki member oiramba Kaisam Binod Bihari na ikang khangaudana laikidabada Lakhipur ahal marup ki president Thoidingjam Dhirendra amadi Thauburen Ingudam Binod amadi Khuman ahal marup ki member singnasu awaba phangdorakli.
All Assam Manipuri Christian Association Sinlangduna ahli bungo angom porom singhana thawaida nauna pokibagi chamaga kunteret subanumit ningsing thoromama January tang ahum sonai gi larikon sanglenda pangthokre thauramda ing kumja chataramapan marputara gi mamangda Prabhu Jisu Kristabu ishagi kanbiba mapuni haina lausinjaduna baptism lobikhraba Assam gi ahal mapanda ningsing chirol yauna lengyan amasung inapi tamduna ikai khomna botkre ahal mapan adudi Ketrimayim Jahanara, Pastor Ketrimayim Nabin Chandra, Reverend T. Nandababu Singh, C.H. Lakhibabu Singh, Reverend N. Binoy Kumar Singh, A. Doyamoy Singh, Elder N. Raskumar Singh, M. Gopichan Singh Amadi, T. Gauri Singh ni. All Assam Manipuri Christian Association ki President Elder N. Raskumar Singh na mipam mapu oiduna pangthokkiba thoramaduda General Secretary N. D. Hodambana Maikhum hangba warol pikhi amasung angom porom singhagi punsi amasung thabaki matangda Reverend Ketrimayim Nobin Chandra na wangangki panbayai Manipuri Kunaida ahanba oina ingkumja chataranipan marfutra taruki January ki tang ahumda ahal ibungo angom porom singhana ibungo Prabhu Jisu Kristabu isagi kanbiba mapuni haina lausinjaduna baptism laukibani hairi Desam gi kunmathoi suba mapo kumon thoram Jiribam gi babu prada leiba Desam Jiribam District Council gi office ta ngarang pangthokre Desam Jiribam District ki President L Bilax Maiteina Maira chukatuna thorom hudokhi pangthokkiba thorom asida Waset ki President Naurim Nibhanarni Waset ki General Secretary Y Ragini Devi Desam District Jiribam gi President Laisram Bilax Maitei Advisor ke Bablu amadi ex President L Romeo na Presidium member oina daistapam ki Thauronga mari leinana Desam gi President L Bilax Maiteina Jiribam da leiriba District Hospital asida blood bank leitabana I dan tawbagi khudongchaba leitaba sida mahakna thamoi songna pendaba phongdokladuna hospital asida blood bank hangdok pinaba lainga ke mafamda apel tawki Aikoigi kunma thoroi suba mapo kumon laabasu Desam di blood bank da akoi blood donation da umutraga nithoirak sure adubu Jiribam da aikoina blood donation tawni hai matamda ngasi pawa lay blood bank se lay tawna maram oiga koi donation tawbai khudong sa se leite tasena aikoi leiba ki tamang I kaningi haiba aikoi ki palan aikoi ki numit la pasida as mase aikoina phangdaba se lagam yamna thibani Jairipok Thambalno Sahitya Marupkam Library Jairipok Thobal District na sinduna Jairipok Bisnu Nahada leiba Indoor Stadium dangarang marupasigi kuntra suba mapok kumon thorom pangthokpaga loinana Rajeshwari Yengkhomna iba Sairengi Lairik ningtambagi machuda Usam Nilachandra ningsing Khorirol mana 2022 lanthokre mana aduda Sol citation amasung sel yauri thauram aduda Wangkhem Assembly Constituency gi MLA Kaisam Megachandra na chief guest Marupasigi Vice President Mutum Rajendra na President Sahitya Academy Manipuri Language Advisory Board ki Convener N. Kiran Kumar amasung Marup ki Founder Raghubir Thiamna Guest of Honor Singh Oiki Sagnai Raba Playwright Sarat Salam Columnist Dr. Rajkumar Gunachandra Aiba Singh Sanglakpam Acho Moirangthem Rajendra Yengkhom Indira Khuraizam Eken amasung Shobita Maibam na chingbasu sarukjaki Aroibada Maruiba Pao Amukhanna China ga tainaba Arunachal Pradesh ki ngamkhai paring da paikhatpa project kayamarom ngaksel mantri Rajnath Singh na sangakre Barak Tampak ki mafam dasu imoino irat thoni thoram sing pangthokna kre Lakhipur Khuman gi senior citizen amadi potharaba lanmi Kaisam Binod Bihari laikidre All Assam Manipuri Christian Association na ahli bungo angom porom singhagi chamaga kunteret subaning sing thoram pangthokre Desam gi kunmathoi suba mapok kumon thoram Desam Jiribam District Council gi office da pangthokre amasung Saireng Lairik ningtambagi machuda Usam Nilachandra ningsing Khorirol mana lanthokre
Lakhipur online gi Khomjinba Pao sandok jaba ngasigi oinadi matang asida loijare.